ꯀꯣꯂꯦꯖꯥꯁꯦ ꯍꯥꯟꯅ ꯇꯧ ꯃꯤꯈꯨꯕ ꯃꯨꯛꯕꯥꯡꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯏꯀꯣꯅꯣꯃꯤ ꯈꯟꯖꯔꯤ ꯉꯁꯤꯗꯤ ꯌꯣꯡꯆꯥꯛ ꯏꯔꯣꯝꯕꯒ ꯌꯦꯟꯒꯤ ꯄꯥꯠ ꯀꯪꯅ ꯉꯧꯔꯒ ꯃꯈꯣꯡ ꯃꯔꯤꯟ ꯀꯩꯀꯥ ꯂꯣꯏ ꯁꯨꯔꯦ ꯑꯗꯨ ꯄꯣꯔꯦ ꯆꯝꯐꯨꯠꯅꯦ ꯀꯣꯟꯅꯕ ꯈꯤꯇꯪꯒ ꯑꯗꯨꯗꯤ ꯃꯇꯝ ꯃꯥꯡꯍꯟꯗꯕꯤꯗ ꯆꯥꯕ ꯍꯧꯔꯒꯦ ꯀꯣꯂꯦꯖꯥꯁꯦ ꯍꯥꯟꯅ ꯇꯧ ꯃꯍꯥꯎꯁꯤꯗꯤ ꯃꯩ ꯆꯠꯂꯦ ꯍꯥꯏ ꯀꯥꯟꯗꯦ ꯁꯤ ꯃꯍꯥꯎꯁꯤꯗ ꯑꯣꯏꯅꯝꯅ ꯍꯥꯎꯋꯦ ꯃꯈꯣꯡꯁꯤꯁꯨ
라운 시가이래. 싹지 하면 이거 시리요. 스노아로 드리다.
Şimdi ne oldu ya? Şimdi ne yapacağım? Siyah yani. Kalau kita sahur kita nguai. Masalah kayak kan kita kan. Sebetulnya nunggu aja. Green gar cái nấm tổ lên. Sausage happened to the mind, jam, should do it. Jadi sabi lo, mana matang, ilusan nama tau ke, matang video dah, no album pura lagi.